Biren CM Oina Leitharigei Manipur Kang-Khong Chaiba Hellakkani Yambem Laba Pawasi Pandam Pausi dagi Lokachavane Nong Thongbam Biren Chief Minister Oina Leitharigei Manipur Kang-Khong Chaiba Hellakkani Haina Good Governance Party ki President Yambem Laba na phongdokre Mahaki mayumda pangthokpu pawgi mifam amada Good Governance Party ki President Yambem Laba na hai Biren asi Manipur oina ubigano Biren saibada Manipur saibani hai na laubigano Haujiki wairiba phibam asida Biren kan khesira natraga Manipur kan sira haiba miyamna nainabiyo MLA yankhai leiriba sinasu center gi yaka yengduna leirano MLA yankhai na Biren sindo unatravadi resign tawragani haiduna pressure pibada Amit Shah yauna center gi lusingba singkhudakta response lakane Biren na CM Oina Leitharigei Manipur Kang-Khong Chaiba Hellakkani hai khe mahangna makhata na hai Biren sindokpa sindoktaba karisu thoidokpa leite tawbadabu Manipur kan badi mathau tai Biren na makhata na leithawai basi Manipur miyam gi mayoktani amade chawkhat thaurangi against ne kuki singna sathari basi mitai tumna halaga makoina taliba tokhaiba administration adu phangani khanbadagi ne loina makhoi gi demand adu center na pirakani haibagi asa taure Laibak masel war taunabada sizinaba khulaising kuki singna sizinaraklaba phawbada makhoi gi mayokta hojik phawbi action amata lawdana leire action lawgi hairabadi haukiba saisat amada kautrukta drone bombing satharakpada akan bathabak lawkhatpa yarabane adubu madu ta hogdabana ngahansu moirangda missile kapsilaktuna micham ama hatpaga loinena miyoi kaya asogapan nangankhre masagi state ta leiba DGP phawbada order tawba ngamdraba chief minister makhata na leibagi mathau tadre Biren fam thadokpagi matam oire masana khangna satkiba mathau tare hai khe Congress ta onsiladuna mahangna makhata na hai Congress lengangna palingai matam kumja 2009 da suspension of operation su taunaramba matamda miyoi taragani thoi khak leiba group su taunaramba si khwaidagi asoiba nei su taunaramba militant sing asigi marakta nauri fawba kapa hitaba miyoi yaukhe nongmata nongmai kapnaraktaba group ka su taunaramba si nokningba phawi hai khe Manipur gi arm group sing amato waina punsinaba wakhalon puthokpiyo Fox Pawasi Paunil Khon Pause dagi lokhatjavane Manipur da leiba arm group sing amato waina punsinduna thokliba lana si thengnanaba anoba wakhalon sing puthokpiyo haina Federation of Civil Society Organization Fox Manipur gi president TS Manihar na appeal tawrakle Manipur da hojik oiragliba irang asiga mari leinana ngarang kakwa boroi makhongda MWF ki office ta pangthokiba pawgi mifam amada wafam asi phongdokladuna mahakna makhata na hai tha khara lan lepluraba matung kuki terrorist na drone amade long range missile sizinaduna mitai miyamgi mathakta nauna landarakle masina maram oiraga koktruk amadi moirangda miyoi amamam thawai mangkhre Manipur gi oiragliba phibam masina maram oiraga Manipur lenga ki security advisor amasung Manipur police ki DGP makhoi gi famdagi lokthokadavane loinana India gi saruk ama oiriba Manipur da landarakliba se defense minister na haksin lawduna military crackdown ama chatharaga Manipur kangadavane amaromda kuki jogi MLA tara khaidokraga leihoribe MLA yangkhaina Manipur kanabagi damak resign tawba yauna chapchaba phidep ama lawraga center da akanba pressure pigadavani hai khe kokomi na public emergency laukthraba matung security advisor amasung DGP su pham thadokna ba khangan khre pawasi pandam pause dagi lokhatchavane Coordinating Committee on Manipur Integrity kokomi na public emergency laukthokuna numit mangani gi manungda Central Armed Force gi maikeidagi kuki militant singi mathakta miyam khangne action laukhatravade Manipur thadokuna satkinaba matam thakraba matung Manipur gi security advisor Kuldip Singha amasung DGP Rajib Singha anibu makhoi gi fam thadokna basu khangan khre kokomi gi maikeidagi security advisor Kuldip Singha da ngarang kokomi gi maikeidagi fam thadokna ba pisin ki bachero laduda Haujik Manipur da oiragliba security gi phibam asi hena soksilakpa asina maram oiraga security advisor da thamlamba miyam gi thajaba leitre Manipur da deploy tawriba armed forces pumnamaki unified command gi chairman amade security advisor ama oina matik sadavana Manipur gi phibam asi nongmanong gi phibam soksilakle Chinkuki narco terrorist na singthakta gi drone bombing amade aerial attack sing leptana mitai khulsing da satharakpa asina micham miyam gi punsi tambangamdaba amada lakle aduba haujik phawba sigumba phibam asi laksinaba Nahaki maikeidagi karigumba masak thokpa thabak amata laukhatpa miyamna udre security advisor amoina nahakna miyamda piba thajaba thabak to onthoktuna miyamda uhandaba amade kuki militant sing asibu laksinaba chapchaba thabak amata laukhatavana phibam asi hena lusilagle asigumba mawong asina security advisor amoina Manipur miyam ki punsi amade lanthum ngangnaba thabak tamai onsilaga thabak tawdi haiba hena mayek senglakle haire security advisor amoina chapchana thabak tawdavana
Manipur miyamgi punsi ngasidi tambang ngamdaba phibam amada laklay. Pumnamak asi security advisor ama oina state asigi micham miyamda landaragliba kuki militant sing asibu laksinaba thabak laukhatabadagi oirakpane. Armed Forces singa coordinate layna security advisor ama oina nahaki pauktak makhada thabak tawhanba ngamdrabana office asi makhata na paiduna layba matik sadre hainasu kokomigi maikaidagi phongdoklay. Maram asina khudakta security advisor gi pham thadokadabane. Aduga hena matik saba Manipur gi irang asibu laksinba ngamgadaba puksel sengna thabak tawgadaba miyoi amabu security advisor gi pham asi puhangadabani haibaga loinana Manipur miyam gi interest asi khangna nahangna pham thadokani haibagi thajaba su thamkhe. Amaromda Manipur gi DGP Rajib Singhada Kokomi gi maikaidagi ngarang serol ama pisinduna pham thadokna bataksan khrai. Kokomi gi maikaidagi DGP da pisin ki bachirol aduda immigrants in kuki terrorist gi mathakta akan be action laukhat pinaba kayaragan na miyam na haijarabasu militants sing asina leptana mitai micham miyam da makhoi na occupy tawba sing thaktage manak nakpa mitai khul sing da landarak pa leptre phibam asing aside hena lusilaktuna kuki militants sing na drone season na duna bomb thada ba made missile kaptuna landa duna micham miyam siba naba kaya thorakle asigumba phibam asina ngaside Manipur miyam na state police ki makok thongba ma oina DGP da thamlamba thajaba mangkhrabana Kudakta DGP gi famdagi thadokadabani haire. Amaromda kokomina thadorokpa cherol amada tha asigi amada Imphal West ki lamsang police station gi manungsanba kautrukta drone bombing sathaduna nupi ama hatkraba matung ngahan Bisnupur district ki moirangda amuk kuki militant singna unguided missile sizinaduna landarakpa thodokta ahal ama laikhidaba amadi miyoi manga sokhiba thodok matung khudakta ki kokomina public emergency laukthokibane Kokomi gi maikaidagi Manipur da thogliba irang asi laksinaba numit mangani gi manungda Indian Armed Forces na sapsaba thabak laukhatkadabani haina matam thakhibaga loinana hairiba si karigumba fail oiba tarabade Indian government amasung masigi military allies singna sathariba proxy war asigi mayokta Manipur miyamna isana ngakthoksanaba thabak laukhatsanaba phirep laurakpani haire Manipur da Central Armed Force personnel lising hompurom laina kuki militant singna mitai miyamda Drone bombing, missile attack na chingba satharaklabasu karisu tawduna laibada pendabadagi kokomina public emergency laukthokuna Central Armed Forces na ngahan September 3 tagi paraga numit mangani gi manungda kuki militants gi mathakta sapsana action laukhatkadabane karigumba ngamdaba tarabade Manipur thadoktuna satkhigedabane natragana masa masagi camp singdagi hendoktuna lainabasu khangalle Loinana hairiba matam asagi matungdagi Central Armed Forces sathoktasin tawbada maira paibi amade local club singna thingbiyo Central Armed Forces ta thamliba wafam asida ngangna satpa chatabra haiba lamdam asigi naha sing amade maira paibi singna kumna senabiyu hainasu kokomi gi maikaidagi thamlakle public emergency manung asida khulngakpa sing BVF student volunteer local club volunteer sing pumnamak mikupna hum singna lainabasu khangalle Loinana state force na micham miyam ngak sen bagi thabak tawbinaba appeal tawbaga loinana karigumba state force na mathau tawbada central force na apanayat piraklabadi achum bagi damak miyam ga loinana thabak tawbiyo haina su phongdorokle amaromda kokomina laukhthokiba public emergency na maram oiraga Imphal gi akoibada leidiba lambi sing mi chana khide loinana khwairambal kaithel yauna Imphal gi akoibada leiba kaithel sing thong hangna khide masigi mathakta pauna kaithel thangal kaithel su thonglo na khe Kokomi gi public emergency manungda pamdaba thodok thoktanaba security gi maikaidagi akanba section thorang lokotpagi mami ukhe hauzik fawbadi pamdaba thodok thokpagi paw amata leite